LAKLIBA tarik tara thread amadi kulhum doidagi HOUGADOURIBA BOSEM amadi COSHEM na LOUBA class 10 amadi class 12 ki exam da Saruk Yagadouriba Maheiroi sing PUKNING WAKHAL SONTHADANA AYET-APAN YAODANA exam Saruk YABA NGAMBA OIRASANU HAINA MSF ki MAIKEIDAGI Yaifa Paojel Pirakli Maheiroi LOUBA General Secretary Sundar Khumana Khudek Piduna Thadorapa Chirolamada Ngaihak Leitana Thokliba Thodok Wathokna Maram Oiduna Tangdu Leita Handraba Kunaya Sida Pokluraba Maheiroi Singna Atopa Mafamga academic calendar Manana Chatpa Fangzadraba Lamda Masigi Maheiroi Singna PUKNING WAKHAL SONTHADANA Araiba Thongna Ligjen Puthokuna Malemgi Athoi Ahen Tanaba Amadi competitive exam na Chingba Singdasu Thengnaba Ngamnaba Hotnaminasi Awonba Amadi Mating Leiba Manipur Ama Semba Haibasi Maheiroi Singi Thodang Yamna Chawi Haibasi Khangna hotnabiyu Maheiroi singna LAKLIBA exam asida isagi mahai puthokuna saruk yabiyu aranba pambai sizinabigano Maheiroi amagi punsida yamna maru oiba class 10 amadi 12 exam asibu mamal leitana lawroisi chahi kya changna oza amadi Maheiroi singi mama mapa oibasingna hotnajarakpa pumnama adu Maheiroi singna amatta kauduna exam asida saruk yaduna akiba amatta yauduna thongna leina saruk yaba oirasanu haina cherolasina makhatari